Manipur News channel gi maikei miyang mafamda marui pausing pijari. Prime Minister gi khongchat manungda kuki amasung meitei MLA sing tongan unagadori Susanpur ground mamangda pareng sana thamlamba coffin sing lokthokre. Tha asigi tarahumdoida Prime Minister Narendra Modi Manipur lakadoriba asi sahi asigi February 2020 gi thamlakiba percent rule asi lokthokhinabagi asoba signal ama oiraba yai. Amaromda Prime Minister gi Manipur khongchat manungda kuki zo MLA sing Susanpur amasung Impal da tongan unagadori Prime Minister na Susanpur da thunglaba matamda kuki zo singna yamlaba coffin kya saduna olnaba thorong trambadu ngarang security force amasung district official singna wari sanara matungda lokthokre. Susanpur town gi public grounds amasung Impal gi Kanglada Prime Minister na miyam tinba tharomda saruk yanagidamakta sem saribasing special protection group ki additional director amana lusingba team amana haktengna yengsankre. Pau sina makatan haibana Prime Minister gi Manipur khongchat asigi manungda asoi angam thondanaba ngarang Manipur Governor Ajay Kumar Balana ngarang Susanpur da satuna DC gi office da kuki jo MLA mangaga unakre. Governor gi maikei gi MLA Mursanglur Sanate Emlen Khokte Bungjangging Balte El Hawkip amasung Pamilian Hawkip ko unaduna Prime Minister khongchat manung asoi angam thondanaba wari sanakiba aduda Susanpur district ki BJP ki president Thangam Hawkip saruk yaki. Prime Minister na Mizoram gi railway station sangaramla matung nungsingi phibam pharabadi Susanpur da hana thungduna kuki zo MLA tara unagani. Loinana Susanpur town gi ground da pangthokadaba public meeting da saruk yagani. Karigamba nungsingi phibam patragana Imphal gi Kangla da hana thungduna meitei gi MLA sing unaduna wari sanagani. Adugi matung Kangla da pangthokadaba public meeting amada saruk yaduna yaramatung Susanpur da tamna chakhigadabani. Susanpur town da pangthokadaba public meeting adugi damakta ground da sem sariba ayamba loisalakle. Public meeting aduda miyai lising nipan dagi lising tararom tilaba yai. Ground gi mafam amada 10 khaduna kangluk ki irang na maram oiraga lajenariba kuki zo gi IDP Janirom amasung Prime Minister ga haktengna unaduna interact tawnugidamakta sem sabagi tabaksu chathari. Unaba sida chahi ani mamang irang manung kuki singi maikei dagi meitei singna gang rap amasung naked parade chathaki haibagi maral siribini ani manung amagi imang manung singna zo PM ga unaraba yai. Susanpur ground da pangthokadoriba public meeting aduda kuki zo gi MLA sing saruk yagadori. Prime Minister gi Susanpur khongchat manungda kuki zo gi MLA sing unagadoriba asiga mari lena atop kendra singi kuki zo MLA sing Susanpur da laknaba hore. Kuki zo MLA singi maikei dagi makhoi gi oiba issue kya maruina separate administration dimangi matangda Prime Minister da wapam kya pokalaba yai. Prime Minister na Susanpur ground dagi kilometer 3 lom lamle chatlaga leiba BSF ki helipad da hek thunglabaga mafam adumukta da Manipur Governor Ajay Kumar Bala Security Advisor Kuldip Singh Chief Secretary Punit Kumar Goel Police amasung civil gi makok tongba official singna tara oklaba yai. Susanpur District Administration gi maikei dagi su public meeting pangthokadoriba Susanpur ground dagi helipad leiriba mafam adu fawgi lambi phibam haktengna yengsankre. Loinana hawkiba nomaijing numitagi hona kuki zo singna kangluk ki irang asiga mari lena kuki zo singi misi mina kya nangle haina demonstration ama oina unanaba yamlaba coffin kya sarga pareng sana thamba horakibadung ngarang leba pokbo numita security amasung district administration gi marakta wari sanaraba matungda lokthokre. Amaromda Imphal gi Kangla manungda su Prime Minister Narendra Modi na thunglagadoriba helipad amadi pangthokadoriba public meeting asida asoi angam thoktanabgidamakta Kangla amasung Palace Kampang yufam kya da security ki section torang hanadagi hena kakhathankre. State Disaster Management Force amadi Manipur Police ki kanguna hi senaduna Kangla gi thangapata patrolling satuna asoi angam thoktanaba yengsinbagi thabaksu chathari. BBIP singi advanced security team su thunglare area ji oiba Kangla da lakwa miyoi sing nongchup thangba gate lomdagi hojik phawgi oina sangbagi thingba thamdri. Adubu BBIP sing yauna function pangthoknaba sem sariba awang thangba gate tadi tourist amasung visitor sangba thingkre. Prime Minister gi Manipur khongchat asida asoi angam thoktanabgidamakta special protection group ki additional divisional singba team amana Prime Minister gi convoy vehicle sing loinana Imphal la thunglare. Team asina hek thunglabaga Imphal gi Kangla Fort amasung Susanpur ground gi phibam haktengna satuna yengsankre. Loinana matok tawa security gi thorang sing pakatpa hokre. Prime Minister na Kangla Fort da pangthokadoriba public meeting da kana dash da phanggadoribagi habadi hojik phawgi oina chapchana final tawdri. Dash da phanggadoriba sing adu manungda Rajya Sabha gi MP amasung Lok Sabha gi MP animak yawgadra habadudi final oidri hairi. Modi khongchat korkomna boycott tawkhre.
Prime Minister Narendra Modi Manipur khongchat boycott tawre haina korkomna thadorba serol amana phongtorakli. Korkomgi Publicity Committee na ngasi tokiba serol amana hai Modi ne lakadaba numit asi ayuk pung amadagi mahakna ilomda aste leiba matam phawba korkomna boycott tawbolena Manipur pumbada total shutdown laukthokle. Ating masida ana layeng maheu langpo ising amasung asi anage thabak thoramsingda konsaloi. Narendra Modi amadi Amit Shah na Manipurgi apunnu saktam chukainanaba proxy war tawdana miyoi chani yakhaigi mathakta hatokpire refugee ohele kumja sok lising ani kulumdagi me ahumdagi hokiba kuseng oiba kangluki irang asi sei aniga tha mari helabasu kumai oina yengduna leiri masi maru oiba maramdi makoina sem saduna thonba hana sunaba oibinani India lenga na Manipur muthanaba pandamda gol tabide India gi lamina Manipur thaba wahai muthatkibani miyamna khamtena waraba su Modi Manipur gi matangda wa amata ngangdana tumina litokpa ngami kumja sok lising kulumdagi July da nupi ani phi thongdana chatkibagi matangdadi maiteida chaihorage matagum India pumba khangnara makau pungna ngangki adubu jiribamda nauriba angang amadi nupi yauna miyoi taruk minuksi yaudana makut chalaba matung otnaidaga hatkibagi matangdadi marol thoktaba India gi PM ama oina action ki hairi chairol sin hai kumja solisni kulumdagi me homdagi hojik pawada Modi na mapalebak yakai mayada aduga India manungdana tongan station mafam nipugi matakta chatkre adubu Manipurdadi hojik pawba laktri mahakpu laaningbagi natte laklabasu boycott tawragani Manipurda misi mina nanglibasingi teksa Modi amasung BJP na puhum thui haina paladana serolasin hai September 19 Modi na Manipur laklibasi ireisa singbu nungsiduna lakpa natte mahakna lakadirbaje aikhogi yaipanaba amadi muknaba asi losinanaba natte kumja sok lisini kulumdagi me humdagi atamlana thoan kiba watok asi makha sangthananaba amasung hena ekai tingaibagi thorang amuk silibage haibadu mikupna hum singna yengsanbani hairi Nepal gi mangara PM oramlaba dioba miyamna phukre hanagi Prime Minister gi loinabi miyamna hingnamai thadun hatkre Nepal social media portal thinggibai mayokta khongjang changchilakhiba miyamna leba asigi mangara Prime Minister oramlaba Sel Bahadur dioba amadi maha ki loinabi phukhiba loina hanagi Prime Minister Jalanath Khalan gi loinabi Rajya Lakshmi Chitrakar hingnamai thakre tongan social media gi saiting thingjankhibagi mayokta Masing yalo na harolo singna capital city Kathmandu da kanba mongda khongjang changsalakpadagi police na miyam tangkhaina ba nongmai kapada miyoi kunchi khrabani yangi khongjang hena kasalakpana kangsalapolena ngarang tongan leba ki building sing mai tha kibolena politician kya gi mayimda su attack toki Prime Minister KP Sharma Olina pham thadok khrabada miyam gi khongjang sing hanba lekide khongjang changsalakhiba miyamna hanagi PM amasung makoi gi imung manung phawbal lemna thakide social media da thagalakpa video singdana harol singna number masing yamlaba miyamna Nepali Congress Party gi lusingba Sher Bahadur Yuba Maha ki loinabi amasung Foreign Minister Arju Rana Yuba tamthina phuba ulakhi lusingba anima night tebegi saktam video da mayek singna u phangki hoisaunra miyamna hangi Prime Minister Jala Nartha Khalangi daluda leba mayum mai thaki mafamduda Maha ki loinabi Raja Lakshmi Chitrakarbu yum manungda lekhi mai sakalakpana maram oiraga Raja Lakshmi gi haksangi saruk khara mai sakle haina hobasingna hongtoraki maina sakpadagi soklabi Raja Lakshmi bu manakna hospital amada lakananaba pukhatki adu hospital yorba matungda lekhidre hairi Prime Minister KP Olina pham thadok tringaida protester singna Nepal gi tongan mulsingba singi yumde attack tokhiba loina President Ramchandra Paudel hangi PM Puspa Kamal Dahal Communication Minister Prithvi Suba Gurung amadi hanagi Home Minister Ramesh Lekhat ki mayumdasu attack chathaduna maral matung kya amang ta thonki miyamna kan wongda kongjang changsalapodagi Nepalese Army amasung atai security agency singna kongjang changsaliba miyoi singa ningthina wari sanadana warasin puraknaba appeal toki social media thamlakpa atingbadi ngarang luthokre adubu miyamgi kongjangdi hojik phawba lepalitri cheraksida President Ramchandra Paudel na protesters singi khongpham hantok pinanaba appeal tokre KP Sharma Olina pham thadokpagi matangda pisalakpa cherol adu mahana ya pikhiba loina anauba lenga ama semdri phawba Oliba makhatana caretaker government ama luchingnanaba khanki panbayabadi Nepali government na Facebook X amadi YouTube na singba social media platform sing thajalakpadagi masing yamlo miyamna JNJ kumja solhin samapan mauda mapandagi solhin ga 33 phawgi manungda popasingi protest atharakibani Naga area da sugi kem hangba yaroi KNO gi chele tele riba
हार्मोन कैम्प असे नागासिंगी एरिया अमा ओइरिबा समुकोमदा होंगनरबा थौरांग तोरिबसे याबा ngamloi थौंग असे यामा थमोइ सोनिंगाइ ओइबा अमनि हाइना मरिंग फ्रंटियल ऑर्गेनाइजेशनगी माइकेदगी फोंदोरकली मखा ताना हाइरिबना समुकोन फाउरगा चलिबा लंबी असी मची कामजोंग रिलाम एरिया अमसुंग मोरेगी मियाम अमसुंग नागा कम्युनिटी सिंगी मरक्ता फाउदोक फाउजिन तौनरिबा याना मरुओइबा लंबी अमनि मरम अदुना हाइरिबा सेंसिटिव ओइबा जगह असिदा खुलाई पाइबसिंगी कैम्प हांगतोकपा हाइबसे याबा ngamloi हाइरि पीएमना मणिपुरदा लाकदरिबा असि सेंगलबा कंगला लाइफामलेन मांगथोकपा नतना करिसु कानारोइ लोकेश्वर प्राइम मिनिस्टर नरेंद्र मोदीना मणिपुरदा लाकदरिबा असि सेंगलबा कंगला लाइफामलेन असि मांगथोकपा नतना करि कानाबा फंगदरिबनो करिगुमा प्राइम मिनिस्टरना मणिपुरदा थोकलिबा इरांग असि थमोइ सेंगना येंसिनगे हाइना खल्लबदि नेशनल हाईवे सिंगदा मिपुम खुदिमक फ्री मूवमेंट याहनबगा लोयना करिगुमा असिदा अयेट अपन पीबसिंग सुट एट साइड तौगनी लाक्तोकफम थोइ हाइना खुंद्राकपम केंद्रगे एमएलए टीएस लोकेश्वर ngasi केबी कमुदादा लेबा यंग एथलेटिक क्लब की 43 सुबा फाउंडेशन डे अमसुंग जिम अमा थौरंगा मई लेना फोंदोकख्रे एमएलए लोकेश्वर मखातान हाइगिबदा प्राइम मिनिस्टर ना पुंग अनि अहुमगी खोंचता मणिपुर लाकदरबा असिदा करी काना फंगदरिबनो बिहार पांथोककेदरिबा असेंबली इलेक्शन असि सोइबा तारे हाइना मिजोराम अमसुंग असम खोंचत मनुंगदा पुंग खरगी ओइना नमिंगतगी ओइना मणिपुर लाकपनी मसिना मणिपुरगी थोकलिबा इरांग असिगी वरिसन अमा पुरपा ngamgadoribra kariguma prime minister na sahi ani helaba manipur tholibi rang asi loisinba panlabadi lamdam asida leiriba MLA kodima kauraga tanapam thui adubu hojik phawbi oinadi MLA singa punna irang asigi matangda wari sanabagi mami amat tadri susanpur amasu kanglada tongan infam pangthokodariba asi irang asi loisinnabagira natraga ekoi masel marakta hu kamsalamgadoribra haibasi chamnaba poi maram aduna prime minister na imphal leiringai manungda यामना लंदम असिदा थोकलिबा इरांग असि अपुंग फाना लोइसनबा ngamnaba thorang thoksin ama laktoktri phawbudi afam asidagi chapikinu haina taksanba changi haina pungtokhi पीएम के खोंचत कोकीजो काउंसिल न तरामना ओई प्राइम मिनिस्टर नरेंद्र मोदी ने एखोगी लंदमदा लाकदोरिबा असि कोकीजो कमिटी की महत सिलगा कोकीजो काउंसिल न तरामना ओई प्राइम मिनिस्टर लाकदोरिबा असि याम इतिहासिक ओइबा अमसुंग तांगना थोकपा थौदो अमा ओइबता नतना इंडिया की प्राइम मिनिस्टर न रीजन लाकलमखिबा चही निफु रोंगी मतुंगदा मखोगी लमदा लाकदोरिबनी हाइना कोकीजो काउंसिल न थादरबा चेरल अमना हाइरि चेरल रसिन मखाताना हाइरिबना कोकीजो कमिटी की मियामना होकिबा चही क्या असि अवाब क्या मायंगनदना लाखिबनी मेजोरिटी मैतै कम्युनिटी सिंगी मखुत्ता मरा लेतबा कोकीजो कम्युनिटी सिंगी मियोय चनी याकैगी मतकता सिखिबा लोयना चर्च चौंगो हुंफु गी मतकता अमदि मियामना पूजा तोनरिबा फम क्या तांगोय ओनख्रे युम लिसिंग तरे हेना मै थाख्रे मियोय लिसिंग तरे हेबना मखोगी पारी पुरीगी ओइबा लमदम सिंग अदु थादोलगा रिलीफ कैम्प सिंगदा संजफम लौरी मणिपुरदा मेजोरिटी कम्युनिटी सिंगी कायनबा थौंगसिंगना कोकी जो सिंगबु नफुदा तोंगाना खाइदोकपिरे हाइबा अवाब क्या असि मायंगनरबसु कोकी जो सिंगना इंडिया की लीडरशिप अमसुंग डेमोक्रेटिक स्पिरिट थाजब थमली सही क्या कुसंगना मखोय मणिपुरदगी तोंगा अपुंग फाना तोंगाना खाइदोकपियो हाइना लाउदना लाकपो लोयना इंडियन कॉन्स्टिट्यूशन की आर्टिकल नंबर 238 ए की मखादा मसागी लेजिस्लेचर लेजबा यूनियन टेरिटरी अमगी मओंगदा सेपरेट एडमिनिस्ट्रेशन पियो हाइना डिमांड तोदना लाकली डिमांड असि मखोयगी हेना खुदोंचाननबा नते कोकीजो मियामबु शांति सिक्योरिटी अमसुंग सर्वाइवल की दमकता यामना तंगाई पदबा अमनी लेबा असिगी लुसिंगबा अमा ओइना प्राइम मिनिस्टर नरेंद्र मोदी ना कोकीजो मियामगी खोला अवाबा अमसुंग अपामबसिंग अदु मयेक सेना खंगबिगनी हाइबु थाजबा अदु थमली लोइना प्राइम मिनिस्टर की लीडरशिप की मखाता कोकीजो मियामगी फ्यूचर ngak chenba amasung ikai kunaba adu amuk hana hanjanba ngamgani haibgi thajaba lei haiki maram madana prime minister khongjat asi kokijo miyamna taramna oi hairi hujik phago ene maroi pau bhuja mata asilo jare makata ba update kidamak myam punanga minasi loina channel asibunu sibidana like and subscribe to biramu